ꯊꯦꯡꯂꯔꯕꯁꯨ ꯃꯤꯠꯂꯨ ꯃꯥꯗꯤ ꯎꯏꯊꯕ ꯉꯝꯗ꯭ꯔꯤ ꯊꯥꯁꯤꯒꯤ ꯑꯃꯝꯕ ꯑꯍꯤꯡꯅ ꯃꯝꯕꯒꯤꯔ ꯃꯥꯏꯊꯣꯡ ꯃꯥꯁꯨ ꯃꯛꯄꯗꯤ ꯏꯃꯝ ꯃꯝꯂꯕ ꯑꯇꯤꯌꯥꯒꯨꯝ ꯃꯝꯂꯕ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯄꯨꯟꯁꯤꯅꯤ ꯄꯥꯡꯂꯤꯕ ꯃꯤꯠꯂꯨꯅ ꯎꯏꯁꯤꯟꯕ ꯈꯨꯗꯤꯡ ꯃꯪꯂꯥꯟꯗ ꯃꯪꯂꯥꯛꯅꯔꯕꯗ ꯎꯏꯁꯤꯟꯅꯤꯡꯗ꯭ꯔꯦ ꯋꯥꯅ ꯄꯥꯡꯂꯤꯕ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯑꯇꯤꯌꯥ ꯃꯥꯅ ꯃꯝꯈ꯭ꯔꯕꯁꯨ ꯈꯨꯃꯟꯒꯤ ꯑꯀꯣꯏꯕꯗꯤ ꯃꯩꯉꯥꯜꯅ ꯏꯉꯥꯟ ꯉꯥꯜꯂꯔꯤ ꯑꯍꯤꯡꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯇꯞꯂꯞ ꯍꯨꯝꯂꯤꯕ ꯃꯥꯂꯪꯕꯗꯨꯅ ꯌꯦꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯔꯕ ꯄꯨꯛꯅꯤꯡꯕꯨ ꯏꯪꯅ ꯍꯨꯔꯤꯕ ꯂꯩꯅꯝꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗ ꯌꯩꯍꯜꯂꯔꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯉꯥꯍꯧ ꯉꯥꯍꯧ ꯑꯁꯨꯝ ꯋꯥꯈꯜ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯞꯂꯞ ꯊꯥꯡꯂꯤ ꯈꯣꯡꯊꯥꯡꯗꯣ ꯄꯤꯕꯥꯔꯦꯜꯒꯤ ꯇꯞꯂꯞ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯄꯔꯤꯖꯥꯠ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯤ ꯆꯔꯣꯡ ꯆꯔꯣꯡ ꯍꯥꯏꯊꯗꯨꯅ ꯁꯥꯠꯂꯔꯤꯕ ꯄꯔꯤꯖꯥꯠ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯛꯇ ꯅꯠꯇꯦ ꯐꯖꯔꯤꯕ ꯌꯦꯜꯂꯤꯕ ꯂꯩꯅꯝ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯁꯤꯡꯃꯃꯤ ꯄꯔꯤꯖꯥꯠ ꯂꯩꯔꯥꯡꯗꯨ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯀꯣꯜꯂꯗꯨꯅ ꯀꯔꯤꯅꯣ ꯁꯦꯝꯂꯤ ꯃꯆꯤꯟꯁꯨ ꯂꯦꯞꯄ ꯂꯩꯇ ꯉꯥꯡꯂꯤ ꯇꯩꯕꯪ ꯈꯣꯝꯕꯤ ꯏꯄꯥ ꯁꯤꯒꯤ ꯂꯩꯁꯦ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅꯅꯦ ꯀꯣꯜꯂꯒ ꯇꯨ ꯈꯨꯗꯣꯞ ꯁꯥꯕ ꯌꯥꯏꯌꯦ ꯑꯗꯨꯒꯅꯦ ꯇꯨ ꯁꯤꯁꯦ ꯃꯌꯥꯝ ꯁꯝꯖꯤꯟꯅꯔꯒ ꯀꯣꯛꯇ ꯎꯞꯅꯕꯁꯨ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯒ ꯂꯤꯛ ꯑꯣꯏꯕꯁꯨ ꯌꯥꯏ ꯈꯪꯕ꯭ꯔꯥ ꯂꯩꯗꯨꯅ ꯀꯣꯜꯂꯒ ꯁꯥꯔꯤꯕ ꯈꯨꯗꯣꯞꯇꯨ ꯃꯄꯥꯗ ꯎꯠꯂꯤ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯥꯝꯂꯛꯇꯨꯅ ꯂꯩ ꯈꯨꯗꯣꯞ ꯑꯗꯨ ꯃꯄꯥꯒꯤ ꯈꯨꯗꯣꯝꯕꯤꯗ ꯁꯤꯖꯤꯜꯂꯩ ꯑꯗꯨꯕꯨ ꯀꯣꯜꯂꯝꯕ ꯃꯀꯣꯟꯗꯨ ꯅꯥꯟꯊꯣꯔꯛꯇꯨꯅ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯇꯩꯕꯪ ꯈꯣꯝꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯌꯥ ꯂꯩꯗꯨ ꯑꯃꯨꯛꯁꯨ ꯄꯥꯏꯈꯠꯂꯒ ꯀꯣꯟꯁꯤꯜꯂꯗꯨꯅ ꯑꯃꯨꯛꯀꯁꯨ ꯁꯤꯖꯤꯜꯂꯤ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗꯤ ꯃꯥꯒꯤꯒꯨꯝ ꯄꯤꯛꯇꯕꯅꯤꯅ ꯑꯃꯨꯛꯀꯁꯨ ꯅꯥꯟꯊꯣꯔꯛꯏ ꯄꯤꯕꯥꯔꯦꯜ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯂꯩꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯧꯔꯒ ꯁꯤ ꯏꯄꯥ ꯇꯧꯒꯦ ꯄꯤꯕꯥꯔꯦꯜ ꯂꯩꯗꯨ ꯀꯣꯜꯂꯗꯨꯅ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯈꯨꯅꯥꯎꯕꯤ ꯑꯗꯨꯗ ꯁꯤꯖꯤꯜꯂꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯃꯇꯣꯟ ꯑꯗꯨꯗ ꯄꯟꯈ꯭ꯔꯦ ꯇꯩꯕꯪ ꯈꯣꯝꯕꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯌꯥ ꯄꯤꯕꯥꯔꯦꯜꯁꯨ ꯅꯣꯛꯃꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯆꯣꯊꯣꯏꯕꯤꯒꯤꯁꯨ ꯏꯄꯥ ꯁꯥꯒꯦꯀꯣ ꯃꯉꯛꯇꯨ ꯅꯣꯝꯂꯒ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤ ꯃꯌꯥꯝ ꯑꯃ ꯁꯥꯎꯀꯣ ꯄꯤꯕꯥꯔꯦꯜ ꯃꯆꯥꯕꯨ ꯀꯣꯜꯂꯗꯨꯅ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯂꯩꯗꯨ ꯍꯦꯛꯂꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯍꯦꯛꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯀꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯈꯨꯗꯣꯞꯁꯨ ꯈꯨꯖꯤꯁꯨ ꯁꯅꯥꯁꯨ ꯂꯤꯛꯁꯨ ꯑꯗꯨꯒ ꯀꯣꯛꯇ ꯎꯞꯅꯕꯁꯨ ꯁꯥꯎꯀꯣ ꯏꯄꯥ ꯁꯥꯗꯣꯛꯀꯦ ꯏꯆꯥꯊꯣꯏꯕꯤꯒꯤ ꯃꯌꯥꯝ ꯑꯃ ꯁꯥꯗꯣꯛꯀꯦ ꯏꯄꯥ ꯁꯤ ꯂꯩꯁꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯃꯆꯥ ꯏꯕꯨꯡꯉꯣꯗꯤ ꯁꯤ ꯃꯅꯝ ꯅꯝꯕꯗꯅꯦ ꯍꯛꯊꯤ ꯍꯦꯛꯇ ꯈꯟꯕꯅꯤ ꯁꯤ ꯂꯩꯁꯦ ꯃꯥꯅ ꯅꯝꯊꯤ ꯍꯥꯏꯔꯤꯕ ꯅꯝꯊꯤꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯄꯤꯕꯥꯔꯦꯜꯁꯨ ꯅꯣꯛꯃꯤ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯤꯅꯦ ꯂꯩ ꯃꯅꯝ ꯑꯀꯟꯕꯁꯤ ꯅꯝꯕ ꯌꯥꯗꯕꯅꯤ ꯍꯛꯊꯤ ꯍꯦꯛꯇ ꯈꯟꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯏꯉꯛꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯕꯩ ꯍꯛꯊꯤ ꯍꯦꯛꯇ ꯈꯜꯂꯤꯗꯣ ꯑꯗꯨꯒꯤꯅꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯌꯦꯡꯂꯛꯏ ꯑꯅꯤꯗꯣ ꯃꯃꯥ ꯏꯕꯦꯝꯃ ꯇꯔꯨꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯅꯥꯏꯁꯤꯡꯒ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯏ ꯇꯩꯕꯪ ꯈꯣꯝꯕꯤ ꯍꯔꯥꯎꯅ ꯏꯃꯥ ꯇꯔꯨꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯆꯥꯊꯣꯏꯕꯤ ꯇꯨ ꯀꯅꯥꯅꯣꯃ ꯌꯥꯎꯔꯛꯏ ꯇꯔꯨꯒꯤ ꯃꯅꯤꯡꯗ ꯁꯒꯣꯜ ꯒꯥꯔꯤꯗ ꯇꯣꯡꯉꯛꯄ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯐꯟ ꯆꯣꯡꯊꯔꯛꯏ ꯃꯈꯨꯠꯇ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯇꯩꯕꯪ ꯈꯣꯝꯕꯤꯕꯨ ꯀꯧꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯩꯕꯪ ꯈꯣꯝꯕꯤ ꯑꯩꯅ ꯀꯩꯅꯣꯝ ꯄꯨꯔꯛꯑꯦ ꯇꯨ ꯇꯩꯕꯪ ꯈꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯔꯤꯖꯥꯠ ꯆꯕꯨꯜ ꯑꯗꯨ ꯊꯑꯣꯏꯡꯀꯤ ꯃꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯛꯏ ꯂꯩꯗꯨꯅ ꯃꯃꯥꯏꯗ ꯊꯥꯔꯛꯂꯕꯗ ꯅꯣꯛꯂꯝꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯍꯛꯊꯤ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜ ꯇꯔꯨ ꯏꯄꯥ ꯄꯥꯈꯠꯅ ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯩꯕꯪ ꯈꯣꯝꯕꯤ ꯁꯤꯊ ꯅꯣꯛꯂꯤ ꯂꯩꯔꯥꯡ ꯃꯥꯕꯨ ꯎꯔꯕꯗ ꯇꯥꯔꯛꯀꯅꯨ ꯌꯥꯗꯦ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯡꯁꯤꯡꯂꯣꯏ ꯉꯝꯗꯦ ꯃꯥꯒꯤ ꯃꯆꯥ ꯊꯋꯥꯏꯗꯣ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯀꯧꯖꯕ ꯃꯤꯡꯒꯧ ꯑꯗꯨ ꯀꯧꯒꯦ ꯐꯪꯈꯤꯗ꯭ꯔꯕ ꯀꯨꯃꯣꯟ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ
ꯄꯤꯕꯥꯔꯦꯜ ꯃꯤꯠꯂꯨꯗ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯌꯦꯡꯖꯩ꯫ ꯃꯥꯒꯤ ꯃꯆꯥ ꯊꯋꯥꯏꯗꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯥꯡ ꯃꯥꯗꯤ ꯉꯁꯤꯁꯨ ꯃꯆꯤ ꯂꯦꯡꯗ ꯃꯀꯥ ꯐꯟꯅ ꯁꯥꯠꯂꯔꯤ, ꯃꯅꯤꯡ ꯇꯝꯅ ꯃꯥꯒꯤ ꯈꯨꯃꯟ ꯁꯪꯒꯥꯏꯗ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯂꯥꯂꯨꯞ ꯉꯥꯛꯄ ꯄꯤꯕꯥ ꯑꯃ ꯇꯍꯥ ꯇꯍꯥ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯕꯗꯨ꯫ ꯈꯨꯃꯟꯂꯛꯄ ꯄꯤꯕꯥꯔꯦꯜ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯨ ꯁꯠ ꯇꯩꯊꯣꯛ ꯄꯤꯕꯥ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟ꯫ ꯄꯤꯕꯥ ꯑꯗꯨ ꯇꯞꯂꯞ ꯄꯥꯎꯗꯝꯂꯛꯏ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯂꯦꯡꯕꯤꯔꯛꯏ꯫ ꯍꯧꯖꯤꯛꯄꯣ? ꯏꯉꯛꯉꯛꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯕ ꯇꯥꯕꯇꯗ ꯈꯪꯏ꯫ ꯄꯤꯕꯥ ꯅꯨꯄꯥꯗꯣ ꯃꯀꯣꯛꯇꯨ ꯅꯣꯟꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯍꯣꯏ, ꯃꯗꯣꯝ ꯂꯥꯛꯄꯅꯤ, ꯀꯅꯥꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯍꯟꯗ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯃꯤꯀꯨꯞ ꯑꯃ ꯆꯣꯟꯊꯥꯗ ꯁꯠ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯍꯟꯒꯅꯨ, ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯍꯜꯂꯨ꯫ ꯄꯤꯕꯥꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯆꯠꯀꯦ ꯇꯧꯕꯒ ꯄꯤꯕꯥꯔꯦꯜ ꯇꯍꯥ ꯇꯍꯥ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯒ ꯑꯁꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯑꯀꯣꯏꯕꯒꯤ ꯃꯁꯛ ꯍꯥꯏꯐꯦꯠ ꯃꯑꯣꯡꯗꯨ ꯌꯦꯡꯉꯨꯆꯣ꯫ ꯄꯤꯕꯥꯗꯨꯁꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯒꯅꯤ ꯈꯨꯃꯟꯂꯥꯛꯄ꯫ ꯄꯤꯕꯥꯔꯦꯜ ꯃꯃꯥꯏ ꯂꯩꯗꯨꯅ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯤ ꯎꯅꯐꯝ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯉꯥꯏꯗꯦ꯫ ꯃꯥ ꯃꯁꯥꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯂꯒ ꯀꯥ ꯃꯅꯨꯡꯗ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯤꯕꯥ ꯑꯃꯅ ꯂꯝꯖꯤꯡꯂꯒ ꯈꯨꯃꯟꯂꯥꯛꯄꯒꯤ ꯀꯥꯔꯣꯝꯗ ꯄꯨꯔꯛꯏ ꯄꯥꯔꯤꯡ ꯍꯦꯟꯕꯕꯨ꯫ ꯀꯥꯗꯨ ꯌꯧꯔꯕꯗ ꯄꯤꯕꯥꯗꯨ ꯃꯀꯣꯛ ꯅꯣꯜꯂꯒ ꯊꯣꯡꯗꯨ ꯉꯥꯁꯤꯜꯂꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯏꯆꯤꯛ ꯆꯤꯛꯏ ꯀꯥꯗꯨ꯫ ꯂꯩꯔꯤꯕ ꯑꯅꯤꯗꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯅꯗꯦ꯫ ꯄꯤꯕꯥꯔꯦꯜ ꯏꯪꯅ ꯆꯤꯛꯅ ꯅꯤꯡꯊꯤꯅ ꯐꯝꯊꯧ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯈꯨꯃꯟꯂꯥꯛꯄꯕꯨ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤꯡ ꯍꯦꯟꯕꯒꯤ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯩ꯫ ꯑꯃꯅ ꯑꯃꯗ ꯋꯥ ꯉꯥꯡꯅꯗꯦ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯆꯨꯛꯄ ꯑꯗꯨ ꯀꯥꯏꯍꯟꯗ ꯄꯥꯔꯤꯡ ꯍꯦꯟꯕ ꯈꯨꯃꯟꯂꯥꯛꯄꯕꯨ ꯌꯦꯡꯂꯛꯏ꯫ ꯄꯥꯎꯈꯨꯝ ꯑꯃꯈꯛꯇꯕꯨ ꯈꯧꯔꯥꯡꯂꯤꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯍꯪ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯗꯨ꯫ ꯈꯪꯂꯕ꯭ꯔꯥ ꯈꯨꯃꯟꯂꯥꯛꯄꯁꯨ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ? ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯤꯟꯕꯥꯜꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯌꯦꯡꯂꯛꯏ ꯄꯤꯕꯥꯔꯦꯜꯗꯣ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯔꯔꯦ꯫ ꯊꯥꯡꯇꯣꯔꯛꯄ ꯊꯥꯡꯖꯤꯟꯈꯤꯕ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨ ꯐꯥꯎꯕ꯫ ꯑꯉꯥꯡꯕ ꯂꯩꯌꯤꯅ ꯆꯤꯡꯈ꯭ꯔꯕ ꯈꯨꯃꯟꯒ ꯅꯤꯡꯊꯧꯖꯥꯒꯒꯤ ꯃꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯊꯨꯒꯥꯏꯔꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯃꯛꯀꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕꯒꯤ ꯃꯇꯧ ꯎꯠꯇ ꯈꯨꯃꯟ ꯀꯣꯂꯨꯞꯇ ꯂꯥꯟꯁꯤꯟꯗꯨꯅ ꯑꯍꯤꯡꯗꯨꯃ ꯊꯣꯛꯂꯛꯈꯤꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯀꯪꯂꯥ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕ꯫ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯕꯨ ꯂꯣꯟꯅ ꯁꯦꯟꯅꯅꯕ ꯊꯥꯗꯣꯛꯂꯤꯕ ꯃꯥꯒꯤ ꯄꯤꯕꯥꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯗꯝ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯕꯗ ꯃꯨꯛꯇꯥꯔꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯔꯛꯇ꯭ꯔꯦ꯫ ꯈꯨꯃꯟꯒꯤ ꯀꯔꯤ ꯂꯥꯂꯣꯡꯅꯣ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯁꯤꯟꯗꯨꯅ ꯁꯤꯜꯂꯔꯤꯕꯁꯤ? ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯕꯨꯗꯤ ꯏꯆꯦꯟꯅ ꯆꯦꯟꯅꯔꯝꯂꯒꯅꯤ ꯃꯁꯥꯅ ꯈꯪꯖꯕꯅꯤ꯫ ꯃꯥ ꯎꯄꯥꯏ ꯌꯥꯠꯄ ꯃꯔꯨ ꯑꯣꯏꯔꯕꯗ ꯆꯤꯡꯂꯩꯒꯤꯗ ꯅꯠꯇ ꯌꯥꯔꯔꯣꯏ ꯈꯪꯂꯕꯗ ꯅꯣꯡ ꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗꯨꯗ ꯆꯤꯡꯂꯩ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯍꯩꯖꯤꯡ ꯈꯔꯥꯏ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯑꯊꯧꯕꯗꯤ ꯉꯟꯇꯥꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯖꯪꯕꯒ ꯂꯣꯏꯅꯅ ꯀꯪꯂꯥ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯖꯥꯏꯕꯦꯝꯃꯒ ꯇꯣꯟꯗꯣꯟꯒꯅ ꯈꯖꯤꯛ ꯇꯞꯊꯗꯨꯅ ꯂꯥꯛꯍꯧꯔꯣ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯇꯣꯟꯗꯣꯟ ꯃꯨꯛꯇꯥꯔꯩꯒ ꯑꯋꯥꯡ ꯁꯪꯂꯦꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯨꯛꯇꯥꯔꯩ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯏ꯫ ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥ ꯇꯣꯟꯗꯣꯟ? ꯑꯩꯕꯨ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯇꯥꯗ? ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯑꯗꯨꯒ ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤ ꯍꯤꯡꯂꯤ ꯍꯥꯏꯕꯁꯨ ꯏꯄꯟꯅ ꯉꯁꯤ ꯇꯝꯂꯔꯕ ꯀꯥꯟꯁꯤꯗ ꯈꯪꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯨꯛꯇꯥꯔꯩ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯗꯨꯅ ꯃꯊꯥ ꯁꯥꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩꯗꯤ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦ꯫ ꯈꯨꯃꯟꯂꯥꯛꯄꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯕ꯭ꯔꯥ ꯁꯤꯅꯤ꯫ ꯇꯣꯟꯗꯣꯟ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯃꯣꯏꯗꯨꯗꯗꯤ ꯇꯅꯤꯛꯂꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯇꯔꯨꯕꯨ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯔꯛꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ꯫ ꯃꯨꯛꯇꯥꯔꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯤꯡꯂꯗꯨꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯀꯦꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯤꯗꯣ ꯀꯦꯕꯒꯤ ꯃꯆꯥ ꯃꯥꯜꯂꯛꯇ꯭ꯔꯦꯅꯦ ꯇꯣꯟꯗꯣꯟ꯫ ꯋꯥꯈꯜꯁꯤ ꯈꯖꯤꯛ ꯂꯨꯁꯤꯟꯅ ꯈꯟꯊꯔꯨꯕꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦꯕꯨ꯫ ꯇꯣꯟꯗꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ꯫ ꯑꯗꯨꯕꯨ
मा वा ngang uthokte Muktarai hairibado domina tari Nang khanghouba natra kibagi macha ahumni macha nupi adonbi anido paibok oikhibado adubu makhoigi mama tona macha nupi amuk khana poglaklabadi hatkani haidana kiba madi irulina lotkhiba angang aduna kadaida leikraba majai bima ahal imairembi majai bungogalu hungadawre khaba nganbagi majai bima saraga leiriba taibang khombi leina majai bungona irai laini yari yaphamdi thokti thokprani Dondon machendo kangda bayaraktrabada tablap kanglei Ipan icha taibang khombi ki matang asimadi ai tasingna khangjade aduga iruli ki machanupi singi maramdasu aina karam khangugani inambe magi thodokadagi matangda moirangai khoigagi maridi tatkrabani do Pungatliba sorado tapna hondoklaga makhatai mapana sillabada haiba inba macha oiduna yabasu oiramba mayaida icha paring henbasu adugi pan ajai bungona taibang khombi leiri haiba sebu khangbra muktari makokta nomlaga pakhumpi winingbo wisanu adubu nang sumai leiduna chengi hainadi khakkhanganu khumanga moirangabu thokpada Nang kari wasaki haibudusu nang kaugunu Tondon mamito amuktang kuptuna kari pakhumpi sige haina khalingi muktarai na makhatare Sananuna haibu wa amale sakhang mai khangnaba numita bibarel yengkhiba miteng ama Sananuna tatana haikhengonda adubu aidi thajaba khajik watkhibani machin makna ingonda taibang khombi gi lepham hairaklabada adumaknasu aina taibang khombibo ngasi phoba soktana thambibani Muktari mamito imuk ngangna karaklabada sauna ngangduna hairi karigumba mana minamlaba Muktari kananu haiba mayek singna khanghangadawbani mana hei singi khanduna mi khanglari haina lotliba taibang khombibo aina magi mamit mitmang maktada kari khohatta hatke haibado mamit aduna sekaiduna yekhangadawbani Chahi tara mangagi mamangi mami ama Sajibugi kum haukrabada malangbana nonglei oiduna maikai salai khangda siglari Amuba nonghu puduna haithari nongju masu Taibangi awaba khangbida thingbina balaita maning tamna Suklaba nungsagi mangal phangdaba umang aduda masa maring phalladuna hauriba thaibong makhong adugi nakalki asongbu marum oirap leiriba Surung macha aduda tasiladuna leiraklibado numit nini sujilaklabada pambomda thangna luna soklaba nupi machado mamittu pangba ngamda masado aduki matik sonthakrabada bibaril umang aduda asum lotuna leithokpa ngamda macha adubu pamkhatlaga pudit phuna haithariba nongjang marak aduda umang adudagi chenthore nongsu dumak leptana chubana Jungmaidagi kumtharakbado luna thoi Jungmai aduda makhongna kanna namsin jaksina thangduna kumthare Yanboi kaiwai mabu kolamba angang adugi makhotu phatrak tarabada Bibaril ipa pakhatna nupi machadubu kawi Mairembi ipanna kauribasi tabra Nongsu lepte Gyan mangkraba nupi macha adubuso kauba lepte Thangliba khongthang adusu thujeli Nakal da hauriba panbi macha aduda yanduna Jingkhong yaurabada manakaduda masa maring phandoktuna hauriba sana khongnang adugi makhada jensilladuna imairembibo mathada pambiraga hanjin kauri adubu machin macha aduna ipan ai tai haidana khumlakhide bibaran makhutto thak nikladuna imairembigi khuching adu pairaga mihul yengi Mihul leiri khanglabada bibaril mikup amata panthade imairembibu mathada trajat konsinbiraga khongdu thangi tawbagani tungdagi thangsanganina magi ngaksamda thamlaklibado thangi tawramba khongthangado japlepi kallaba nong marakaduda makhoina leiriba khongnang panbi madomda sagol khara thaurakliba misakado kanano haidana mamit khujinaduna yengi
ꯃꯊꯥꯗ ꯆꯖꯠ ꯀꯣꯂꯝꯕꯤ ꯏꯃꯥꯏꯔꯦꯝꯕꯤꯕꯨꯗꯤ ꯍꯦꯟꯅ ꯆꯖꯠ ꯀꯣꯟꯁꯤꯜꯂꯤ ꯄꯤꯕꯥꯔꯦꯜꯅ꯫ ꯃꯨꯛꯇꯥꯔꯤ ꯁꯒꯣꯜꯗꯒꯤ ꯊꯨꯅ ꯀꯨꯝꯊ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯨꯛꯇꯥꯔꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯑꯁꯥ ꯑꯃ ꯎꯔꯗꯨꯅ ꯃꯝꯂꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯈꯖꯤꯛ ꯂꯥꯝꯃꯤ꯫ ꯃꯨꯛꯇꯥꯔꯤ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯊꯥꯡ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤ ꯈꯨꯃꯟ ꯂꯥꯛꯄꯅꯤ, ꯊꯥꯡꯗꯨ ꯊꯥꯡꯊꯧ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯅꯈꯣꯏ? ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯞꯂꯞ ꯄꯥꯎꯈꯨꯝ ꯄꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯑꯉꯣꯝ ꯂꯥꯛꯄ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯈꯨꯃꯟ ꯂꯥꯛꯄ꯫ ꯄꯤꯕꯥꯔꯦꯜ ꯈꯣꯟꯗꯨ ꯀꯜꯂꯕ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯅ ꯈꯨꯠ ꯊꯥꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯗꯤ ꯈꯣꯡꯅ ꯊꯧꯅ ꯏꯅꯤꯡꯊꯧꯗ ꯆꯪꯖꯒꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡꯁꯤ ꯀꯟꯁꯤ꯫ ꯃꯨꯛꯇꯥꯔꯩꯗ ꯑꯣꯟꯁꯤꯟ ꯃꯈꯥ ꯇꯥꯏ꯫ ꯂꯥꯛꯄ, ꯏꯆꯥ ꯏꯃꯥꯏꯔꯦꯝꯕꯤꯁꯤ ꯏꯇꯥꯎ ꯀꯤꯕꯅ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯁꯤ ꯅꯪꯅ ꯏꯆꯥꯁꯤ ꯑꯃꯨꯛꯇꯪ ꯀꯜꯂꯨ ꯃꯨꯛꯇꯥꯔꯩ꯫ ꯃꯉꯛꯇ ꯊꯥꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯆꯤ ꯂꯦꯡꯗ꯭ꯔꯕꯗ ꯄꯤꯕꯥꯔꯦꯜ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯨꯛꯇꯥꯔꯩꯗ ꯁꯤꯟꯅꯩ꯫ ꯃꯨꯛꯇꯥꯔꯩꯁꯨ ꯏꯃꯥꯏꯔꯦꯝꯕꯤꯕꯨ ꯄꯤꯕꯥꯔꯦꯜꯒꯤ ꯃꯊꯥꯗꯒꯤ ꯂꯧꯔꯒ ꯅꯤꯡꯊꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊ꯫ ꯏꯄꯟ, ꯑꯩꯈꯣꯏ ꯀꯩꯗꯧꯉꯩ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨ ꯀꯞꯄꯝꯒꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯟꯊꯧꯗꯨ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯏꯇꯥꯡ ꯁꯅꯥꯒ ꯏꯔꯨꯂꯦꯝꯕꯤꯒꯗꯨ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯏꯄꯟ? ꯁꯨꯝꯅ ꯍꯥꯏꯗꯅ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯍꯪꯖꯈꯤꯕꯅꯤ ꯑꯩꯉꯣꯟꯗ꯫ ꯄꯤꯕꯥꯔꯦꯜ ꯃꯨꯛꯇꯥꯔꯩꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫ ꯃꯨꯛꯇꯥꯔꯩ, ꯏꯆꯥꯁꯤ ꯆꯪꯂꯩꯁꯤꯡꯒꯤ ꯈꯨꯠꯇꯗꯤ ꯇꯥꯍꯟꯕꯤꯒꯅꯨ, ꯃꯈꯣꯏꯅ ꯊꯦꯡꯅꯔꯒꯗꯤ ꯏꯆꯥꯁꯤ ꯁꯣꯏꯗꯅ꯫ ꯄꯤꯕꯥꯔꯦꯜ ꯃꯨꯛꯇꯥꯔꯩꯗ ꯊꯥꯖꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫ ꯃꯨꯛꯇꯥꯔꯩ, ꯏꯆꯥꯁꯤꯕꯨ ꯀꯟꯁꯤ꯫ ꯃꯨꯛꯇꯥꯔꯩ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯁꯤꯟ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯍꯦꯟꯅ ꯂꯨꯅꯁꯨ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯏ꯫ ꯑꯉꯥꯡꯁꯤ ꯃꯥꯏꯕꯒꯤ ꯃꯅꯥꯛ ꯌꯧꯔꯨꯗ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ, ꯑꯩ ꯆꯠꯂꯒꯦ ꯂꯥꯛꯄ꯫ ꯃꯨꯛꯇꯥꯔꯩ ꯃꯥꯏ ꯂꯩꯔꯒ ꯆꯠꯅꯕ ꯍꯥꯏꯗꯅ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯕꯒꯅꯤ ꯄꯤꯕꯥꯔꯦꯜꯅ ꯇꯍꯥ ꯑꯃꯨꯛ ꯈꯝꯂꯛꯄꯗꯣ꯫ ꯂꯥꯛꯄ! ꯃꯨꯛꯇꯥꯔꯩ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯔꯛꯏ꯫ ꯑꯏꯪꯕꯅ ꯆꯣꯠꯄꯒꯤ ꯅꯤꯛꯂꯤꯕ꯭ꯔꯥ? ꯅꯣꯡꯂꯤꯛꯅ ꯆꯣꯠꯂꯕꯗ ꯁꯅꯥ ꯍꯛꯆꯥꯡ, ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤ, ꯆꯣꯛꯊꯔꯕ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯅ ꯃꯨꯛꯇꯥꯔꯩꯕꯨ ꯌꯦꯡꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯃꯆꯤꯟꯗꯨ ꯇꯞꯂꯞꯅ ꯀꯥꯡꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯣ꯫ ꯄꯤꯕꯥꯔꯦꯜ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ, ꯁꯣꯟꯊꯔꯕ ꯊꯃꯣꯏ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯨꯛꯇꯥꯔꯩ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯦ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯌꯨ ꯂꯥꯛꯄ, ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯄꯤꯕꯥꯔꯦꯜ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯅ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯆꯥꯕꯨ ꯎꯕ ꯐꯪꯉꯔꯣꯏꯗꯧꯕ ꯃꯤꯠꯂꯨ ꯑꯅꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯒꯦ ꯐꯪꯂꯔꯣꯏꯗꯕ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯆꯥ ꯊꯋꯥꯏꯕꯨꯗꯤ ꯄꯥꯝꯃꯨꯖꯕ ꯍꯦꯟꯃꯟꯕꯅ ꯄꯨꯛꯅꯤꯡ ꯅꯤꯛꯅ ꯇꯝꯖꯔꯛꯏ꯫ ꯂꯥꯛꯄ ꯆꯪꯈꯨꯟꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯂꯥꯛꯄ꯫ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯤꯕꯥꯔꯦꯜ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ ꯁꯣꯟꯊꯥꯡꯅꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯞꯆꯔꯤ꯫ ꯃꯨꯛꯇꯥꯔꯩ ꯍꯧꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯃꯍꯣꯟꯇꯣꯞ ꯇꯣꯟꯗꯣꯟꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯏ꯫ ꯆꯔꯥꯡꯅꯕ, ꯆꯤꯡꯅꯕ, ꯃꯤꯄꯥꯏꯕ ꯄꯨꯟꯁꯤꯟꯅꯔꯒ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯇꯣꯟꯗꯣꯟꯁꯨ ꯃꯨꯛꯇꯥꯔꯩꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯔꯝ ꯈꯦꯟꯅꯅ ꯃꯨꯛꯇꯥꯔꯩꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ꯫ ꯃꯤꯄꯥꯏꯔꯤꯕ ꯄꯨꯛꯅꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯒꯤꯗꯃꯛ ꯄꯥꯈꯠꯆꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃ